Law Commission of India na Advocate Act 1961 bu semtokpagi mayokta Manipur gi advocate sing na su khongjang changsan gadawri. Lamda masigi lawfam sin kanbagi tangai fadaba leire haina Deputy Chief Minister Joy Kumar na phongdokre. Khongjom Day numit April 12 gi mahutta April 15 da oina pangthokpinaba Khongjom Battle Memorial Committee na government ki pukning chingsilakli. Amasong hainaw khong maringkunda mayok nariba mai amadi analaying khudong jadaba singda mityeng changpinaba khunja singna government ki pukning chingsilakli. Mayam bakhurum zari adom ni engbiri bas impact news ni ai khangenbam thoinu henbi Hausi Pungja si Phabugi Maruiba Pausing Yam the Pizari. Handakta Law Commission of India na Advocate Act 1961 gi Hana Leramba Provision Sing Semtorapagi Tawong Yaning da Bafong Doctona Manipur Lady by Advocate Singi Oiba Mipam Ama Pangtokre. Mipamaduna Law Commission of India na Laurakliba Firev Hantoknaba Makal Kayagi Kongjang Changsanaba Warep Laukre. Bar Council of Manipur amadi All Bar Association of Manipur na sinduna Manipur High Court Complex tapangtokiba mifam asigi matangda Bar Council of Manipur gi wangang loy a Jagzit na haikibada India gi Law Commission na handakta Advocate Act 1961 bu atopa provision kara hapchinduna semtoki. Haidiba proposed bill asid advocate amana kanagumba miyoi amagi case ama lepada mai paktrabadi advocate adugi asoibani haiduna miyoi aduda lupa lakh ahum pigadabani loinana achangba senfam pigadabani haina palli masida natana foreign advocates singbu lebak asida practice tawai yai haina palli masina maram oiraga lebak asigi advocates singi hakta chawna singnaba oire Asigumba kudong chadaba sing asi leihandanaba proposed bill asi hantongnaba leibak sigi advocate sing na ngasi pangthokpagum Manipur gi su mifam asi pangthokpani. Manipur gi oina advocate sing na signature campaign changsinduna governor amadi district magistrate ki khutangda memorandum pisinba yauna makhal kaya gi khongjang changsilagani haiki. अखोइन चंगजिलिब खोंजंग से करी मरंगी चंगजलिब नो हाइबसी भाप तामिनबा सिग्नेचर कैंपेन अमा अखोइ चथबा अदु सिग्नेचर कैंपेन जि चथरबा मतुंगदा गवर्नर नत्रगा डिस्ट्रिक्ट मैजिस्ट्रेट की थ्रू दा अखोइ मेमोरेंडम पिसलगा मसी यूनियन गवर्नमेंट जोहनबा लो कमीशन की रिपोर्ट असे कोइगी कोर्ट ममांगदा पुथोगा मसी अखोइना कोइगी मई थादोकनी सबमिट तौग्रिबा अखोइगी रिप्रेजेंटेशंस मैम सिंग असे मे की तारीख अमा फाउगी मनुंगदा करियुंबा यूनियन गवर्नमेंट ना नत्रगा मरी लेनबा अथॉरिटी ना करियुंबा मसी याबिरक्तबा तारबोइदी मे की तारीख अनीदा अखोइ न्यू दिल्ली दा चलगा पटियाला हाउस कोर्ट कॉम्प्लेक्स मनाक्तगी राजघाट फाउबा अखोइ रैली म चटकनी अदु फाउबदा ग्रीवेंसेस से रिड्रेस तौरक्तबा तारबोइदी मखन कया गी अखोइगी स्टेप्स लखलकपागी अदुगुंबा अखोइगी डायरेक्टिव्स लेजरे Safe Agricultural and Permaculture Organic Agriculture haiba pauzil puba nongmagi oiba cycle rally ama Deputy Chief Minister Yumnam Joy Kumar na lamthakre cycle rally adu lomi sinmi apunba luf law sal na sinduna pangthokpani Kanglagi makha thangba sanathongdagi lamthakiba cycle rally adu Imphal gi tongan mafam sing chatuna pauzil santogluraba tungda sanakonongda loishingani Rally aduda natural soil is our soil, safe organic soil, start of organic agriculture haiba wahai sing asi thaba play card sing sizinaki. Cycle rally aduda lamthakiba Deputy Chief Minister na asigumba rally asi Manipur gumba lamda yamna maru oiba rally ni mahusagi khal kaitharakpa sing asigi yenglaga aikoi pumna magna hotnaba matam oide haiki. Loinana anoba land policy ama semduna agricultural land sing ngak senduna leibagi matam oire haibasi rally asna mayek sing na takli hainasu Deputy CM na phongdoki Agricultural land shape to wetland shape to natrogedi ecological imbalance ama laise masi सुमाइन तो ना चेक तौदगी अमुक हेने हेने लाखनी फ्लडिंग तौबा करुम तो नोंग तादबा खोतबा सुम ले मैम से मसी चेक तौने दमक हाय बसी कनु तो डेवलपमेंट कनु सिप प्रोजेक्ट सिंग से वी शुड कनु दा ngसाई स्मॉल हिल लेबिसिंग से मसी की मनाकता आदि अदाइदा ngसाई एग्रीकल्चर तौबकन फार्मिंग तौकन यामन कन सुटेबल ओइदबा लमदो मदु अदुगुम द सिन से मसी की कनु सि सिप तौबसे मसी हम दरकार
Road to London 2017 haina mingthonba leibaksigi khwaidagi chawba Imphal dagi London yogadaba car expedition ama hayang ayuk pung 8 makhai tabada chingmairong da leiba Hotel Grande dagi Tourism Department of Parliamentary Secretary Dr. Sapam Ranjanna lamtharagani Manipur da based over 9 Hills Consultants samadi 7 Sisters Holidays ki lamjing makhada Adventure Overland na sinduna chatkadoriba expedition na sibulu chingliba Sanjay Madanna Paumi Singh da haikibada car expedition asida United Kingdom amadi Tanzania dagi yauna Indian citizen kun 8 na sarukyari Manipur dagi hauduna Myanmar Thailand China Russia na chingba leibak tarani pan fauduna chatlaga London yogadabani punna gari 16 kilometer lising 13 thawrabat tungda chahi asigi June 3 da London da thungani India da halaklaba tungda expedition asida thengnarakpa sing lairik oina iduna phongani amaromda Manipur na malemgi mafam khudinga phauna bada khudong chaba oibana Imphal dagi expedition asi lamthabani haiki This is the largest and the first Indian expedition in which participants from all over India have come together. We have 27 members and 13 cars, and we're going to be driving from India all the way to London, crossing 18 countries, 16,000 kilometers in 49 days. First, because we have no choice. Only you guys have maintained good relationship with Myanmar. There's no other way, but also because we have experience, we have great team here, 9 Hills, 7 Sisters. We have a great team here who've given us tremendous support in the last few years. They make everything very smooth, the border crossings, accommodations, getting all the participants. So it's very easy, very familiar for us. Manipur is very familiar for us to start these expeditions from. April 19 da Khongjom numit pangthokpiganu April 15 da pangthokpiu haina Khongjom Battle Memorial Committee Manipur na phongdorakli Manipur Press Club ta paumi singa na ba amada Khongjom Battle Memorial Committee ki patron member RK Jhalijit na hai hauki bachahi kayadagi Manipur government na Khongjom numit asi April 19 da pangthoktuna lakli Chahi Kuntrarongi mamangda miyoi khuzo kharagi yenglaga laikhidraba yumnam yaimasing koba miyoi amana chairman oiduna semba miyoi mapan gi committee amana lanna vote taunaraga lepkhiba numitni committee asi sembada Khongjom Lal gi matangda yawba achumba che chang amata phangkhidabana Khongjom numit asi lanna pangthoktuna lakhibani Hauzikti achumba documents sing leire Khongjom Lal gi matangda yawba documents sing archives amasung art and culture department ta supisan khiba leire haina phongdoki BJP na luchingba chungsinaba government asina Khongjom Lal numit asibu achumba numit ta pangthoknaba hotnabiu haina su Jhalijitna makhata na phongdoki Tiaina abre kwatse kanagi yimna mayagi the summit tawi magi paunagi masa asina kari summit ke ma tang plum do stage ta si lei de bani ane mabu phanga sina phangari sina tang kurma ta phanga bani tang kungas de ni ma asum de pure erga toreno pana man de pure erga arab ke de pure erga dei da ma poloi bani tang kurma de ne poloi ri abu sanskar to go tang kurma dani madu evidence di yimna ma amda in writing submit to giba mai masana submit to giba maduna su lere aduga British record ani chumchum naradi asumba bungak ti inera we di British record ka ko record kun ko rawari dum tong na santa bali 42 Tengnopal AC gi manung chanalaiba haino khong maring village ta analayang sang amata leitabana khulasi gi khunja singna awaba kaya mayoknari Yelhongai dagi lamdam asida khundaraklaba missing yamdaba maring furubasigi yumnak marfu mari rongi miyoi chahum khara henbana Imphal dagi kilometer kuntra nipan lom lapa haino khong khul asida khundari Impact News ki paumida khunja sing na phongdorakpada khulasida mai ising phangdabagi awaba khaknatana lambi thonggi fibam phattabana hena awaba mayok nare haina phongdorakhi Khulasidagi khwaidagi naknaba health center asi Hairok health center na oiri loinana khunja singi marakta ana ayek yaurakpa matamda health center asi tamna chatnaba honabada khul asi fauduna cheliba tamlai turel asigi mathakta gari lanba yaba thong leitabana anaba adu poduna khongna kilometer 6 lom chatpatari gari chatpa yaba thong leitabana nongju tha matamdadi khunja sing hena awaba mayoknari Lalolati ki oina su khwaidagi anakpa kaithel asi Hairok amadi wangjing kaithel oiri kaithel sing asi tamna khong lambi da sangna chatpa mathau tari
चिंगी खुल असगी लंबी सिंह कोइलास थादबना नोंगजु था मतमददी लंबी चटपदा अदुकी मतिक अवाबा मायोक नै हाइना खुंजा सिंहना फोंदोरखि लंबी थोंग अना लायेंग संगदनतना खुल असिदा एसएससी गी मखादा प्राइमरी स्कूल अमखक अमदी क्लास 6 तगी 8 फाउबगी ओइना रेसिडेंशियल स्कूल अमलै प्राइमरी स्कूल असगी ओजा अनि सुरमलबसु चही अमा मखाई गी ममांगदगी ओजा अमखक तंगाइरे रेसिडेंशियल स्कूल असिसु क्लास 8 फाउबद लैबना मखाताना मनाक नकप खुल सिंगद चतुना महै तमनरी हाइना फोंदोरखलि खुल असगी कम्युनिटी हॉल सु इंग्लिश ngani 15 गी नोंगलै नोंशित अमदा तिन लोइना पाइथोखिबना सिजनबा यादना लैरि अवारपा सिंग असि मेनसिनबिननबा ममांगदा पालंबा लेंगाकता तक्सिलबसु थबक ओइना पाइखलकपा लैते हाइना खुंजा सिंगना तक्सी सोलौरि अनौबा बीजेपी की लुचिंगबा लेंगाक असिना खुंजा सिंह की अवाबा कोखलकनी हाइबगी मंगलांदा खुंजा सिंगना वाना लेलहौरि कोई इनोकोंगी ओइना प्राइमरी स्कूल लै क्लास 1 to 5 की अंदर एसएससी डिपार्टमेंट मखाद लै स्टूडेंट सिंह दी अब 48 की मथक लै अदु ओजादी अनि लैबदा अमदी यूटिलाइज करे होजि ओजा अमखक तो ओइना थंबिए मसी कोई प्राइमरी स्कूल की दी ओजा की प्रॉब्लम से याम लैरे अदुगा अखोई मिड डे मील की ओइना होजि से एवरी डे शुड गिव मिड डे मील हाइना अंगांग सिंगदा अदुगी लैबा माले दु किचन सु लैते अखोई किचन सु सादे अनौबा सरकार से लाकपगा लोइना सरकार सिना प्रॉमिस तौबगी मतुंगिना अखोई सिंगदा अखोई खुनगी ओइनादी प्रॉब्लम से अखोई लंबी थोंग से याम नुंगाइते नोंग ताबा खोटपदा अखोई नोंमा नोंगै सारा लैरगा साबसु यावी नु नोंग ताबा गांददी याम प्रॉब्लम ओइरगा दुगुमदसु याम वाबा याम ओये कांग्रेस सार्सन पाइरिंग गांदा मकोइदा फाव अखोई कंप्लेन तौजबनी कम्युनिटी हॉल पाइबगिसे ngasi पाव अइना फोटो फाव नमलगा मकोइदा पिसिन गिबनी एप्लीकेशन ग लोइना डीसी दा फाव होजिक अदुगी एप्लीकेशन लैरमगनी 2017 इलेक्शन ममांग दा लागलिबा अखोइगी मसी ब्लॉक की एसडीओ सिना कम्युनिटी हॉल से मासु मतमदुदा अनौब इंचार्ज लाकपनिना हेक इंचार्ज लाकपदा अइगी खुंदा हाना खोंगदाई अदुदा मानसु येंगसिलगा नुंगाइते मसी करी करी ओरसु मसी खन्ना से हाइबदुदी हाइरमे याम नुंगाई अनौबा दो लाकपसे मोइगी पार्टी सिदा अखोइना हाइजनिंगबा हाइबसे खुन असिगी ओइनदी अवाटपगी अवाटप याम लैये निबरसिंगसु हाइये मखैनासु अदुम सेंबितरबा तबितरबा अदुम मखैनासु दुम हाइदा हाने दुम लैसिन अखोइसे सेंबुना हाना हाइबदो अखोइना दु निबरसिंग सेंबियोना बिल दुम हाइजब दु मखैसे दुम थाउसाना दुम लै खुंजा चहुमलोम हेनबना खुंदाबा अखोइगी हैना खोंगमरिंग विलेज असिदा खुंजा सिंगना मै इसिंगी अवाबता नतना अखोइगी हेल्थ सेंटर लैतबा अमदी लमी थोंग निथिना लैतबगी अवाबा कया मायोकनरी अवाबा सिंग असिबु कोहन बिनबा अनौबा गवर्नमेंट असिदा खुंजा सिंगना अपील तौरी अदुबु गवर्नमेंट असिना कदाइ फाव खुंजा सिंग असिबु अखोइगी अवाबा सिंग असिदगी कोहन गदगे हाइबदुदी येंगबा तारी कैमरामैन सुंखाम सुभाष कलोना पाउदम जरीब आई ज्योतिन खुंद्राकपम हैनो खोंग विलेज लोकसभा मिखल मिरेप ओइबे यादव मणिपुर द लेरिबा तोंगान तोंगान बा असेंबली कॉन्स्टिट्युएंसी निपान गी मनुंगदगी राज्य सभा गी एमपी खनबियु हाइना थौबाल डिस्ट्रिक्ट एमपी कैंडिडेटर डिमांड कमिटी नमरी लेनबा सिंगी पुकनिंग चिंगसिलकले ngasi मणिपुर प्रेस क्लब त पाउमी सिंगोनबा अमदा कमिटी असिगी चीफ कन्वेनर हानगी एमएलए वाई थंबाल ना हाइखिबदा इंग्लिशिंग अमगा चमापन यांखैनी थोइदगी हौना आउटर मणिपुर पार्लियामेंट्री कॉन्स्टिट्युएंसी गी मिरेप ओइबे यारक्तबता नतना इंग्लिशिंग अनि अहुमदा इनर मणिपुर पार्लियामेंट्री कॉन्स्टिट्युएंसी दा पुनसिलबसु मिरेप ओइबे याबगी अयाब पीदबा असेंबली कॉन्स्टिट्युएंसी सिंगी मनुंगदगी हौजिक हांगदुना लैरिबा राज्य सभा गी एमपी असि खनबियु हाइखि मिरेप ओइबगी अयाब पीदना लैरिबा असेंबली कॉन्स्टिट्युएंसी सिंग अदुदी 33 हैरोक 34 वांगजिंग तेंथा 35 खांगबोक 36 वबगाई 37 कक्चिंग 38 हियांगलम 39 सुगनु अमदी 40 जिरिबामनी हाइरिबा कॉन्स्टिट्युएंसी असिदा लैरिबा अपुनबा वोटर मसिंग लाख अनि लिसिंग कुंट्रा मंगागा चामा मरफुनिथोय असिगी खनबिदुना कॉन्स्टिट्युएंसी सिंग असिगी मनुंगदगी मतिक चाबा मियोय अमदा राज्य सभा गी एमपी खनबियो हाइखि कोई एमपी कैंडिडेट डिमांड कमिटी है हानगी लेरंबा आर्सवाइल डिस्ट्रिक्ट सिंग मनुंगदा कंस्टिट्युएंसी निपान असी वोट पीबदी आई वोट लेपदी आदि आउटर मणिपुर पार्लियामेंट्री सीट कोईबु पुलाप हेनबिरे अदुना राज्यसभा की सीट अमतंग कोई कंस्टिट्युएंसी सेगमेंट हुमफू सिदगी राज्यसभा की मेंबर अमा खनगेदबनी राज्यसभा की सिदी उजिलेरिबा मागी रूलिंग ग्रुप अदुगी मोइने थाजब मिवोय अमा थागनी मिवोय दो वोट लेपदी आदबा
ꯑꯗꯨꯒ ꯚꯣꯠ ꯑꯃ ꯄꯤꯍꯟꯕ ꯄ꯭ꯔꯤꯚꯤꯂꯦꯖ ꯃꯌꯥꯝ ꯑꯃ ꯗꯤꯄ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕ ꯁꯤꯒꯤ ꯃꯔꯛꯇꯒꯤ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯕ ꯑꯄꯤꯜ ꯑꯗꯨ ꯑꯗꯨꯒꯤ ꯀꯟꯐꯔꯦꯟꯁ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤ Manipur ki Chief Minister N. Biren Natha khudingi tang 15 bu People's Day haina laukthokibagi matung inna Ziribam Police Station dasu People's Day gi thauram pangthokre asigumba thauram asina miyam amasung police ki marakta leramba thajanadaba kaya mangkhiduna police na miyam dagi kari pamliba amasung miyam na police dagi kari asa tauriba haibadu exchange tongnaduna law amasung order ngakpada hena kumang chausilagani haina Ziribam gi tongan ba luf ki luchingbasing miyam amadi sangnai raba miyoi kya nasar yakiba thauram aduda SDPO Ziribam RK Charles amadi RK Sanatombi Devi Vidyalaya Ziribam gi principal S Maniton Nandais member oina saruk yaduna makoi ki oiba wakhalon sing phongdoki National Highway and Infrastructure Development Corporation Limited na lokalakliba National Highway 102 gi new alignment yaningde Wangjing Khangabok tagi Hairok Lamkhai Faubada Chathariba new alignment kudakta lepiu haina National Highway New Alignment Land Owners Committee na phungdorakli Manipur Press Club ta Paumi Singo na ba madalub asigi President Tekcham Rameshwar na hai lam loksin badal Land Acquisition Act 2013 gi niyom chathabiyu patadar singh gi lepham hana sembiyu manabalam gi mafam hana thamu highway pakthok na bohana bada michang mikhai naibagi thawong chathabiganu hiramasida Manipur government ki mari lenaba department su oiriba PWD revenue amasung mahut ki na mityeng changbiduna lokhat pa yaba thabak thoram pangthokpiyu haina phungdoki Later, I am so on the Monga, a coin of Karikari, Toby Abagaiva, Yam Santi Oiva Monga, a quick protest only Karigumba, Amata Department, Revenue Department, Mahut Department, PW Department, Karigumba, Toxil Torangama Paikalakoda, a quick Sazok Piroi, a coina, Yanagiva put Yankay, Manning the Yankay, Mamang the Yankay Hivase, Sinasumi Yana Abadi, a quick Kanatok Jagani, Kogi. Memorandum jide da pijari ba jide da koi na yaujari honorable chief minister na karigumba ekoi ji na koi gi pen da ba kari leirabage wari saji haidna mahut department na natraga na leiriba ministry group amana kobira agadi ekoi gi apam je phongdok cheraga ekoi hairiba andalon gi natraga hingsa gi thabak se ekoi amata sanction jaroi Manipur State Legal Services Authority amadi Traffic Control Office Imphal West Nasinduna Traffic Awareness for All Hai Behiram asida nomagi oiba legal awareness program am pangthokre awareness program adu khairamban kaithel gi ima kaithel da pangthokibane thoramadu da kaithel phambi ima sing su saruk yakhi loinana Imphal West District Legal Services Authority gi member sing saruk yakhi amasung khairamban kaithel gumba mi yamna chinba mafamda karamba traffic ki niyom sing ngakadage haibagi matangda mit mai oiba yaba wafam kaya phongdokhi Assistant Public Prosecutor Ajit Kumar Mutumsu Thoramadu da Saruk Yakibaga Luinana Motor Vehicle Act and Manipur Rules Highway Hiram Asida Miyam Nangak na Chatkadaba Maruiba Traffic in Nyom Sing Miyam da Sugay na Taki Luinana Traffic Police Amadi Police Sing na Makoy na Tengnari ba Kudong Chadaba Kayagi Matang da Su Thoram Aduga Mari Lena na Fungdoki Tensid Rotalaiba Mega Manipur School Gi Lambi Mataida Chinglaibak Paisin Banamaram Oiraga Nong Hek Jubada Lambi Ising Asi Lainangna Nungsa Saragana Ufulna Chatok Chasin Tobada Yamna Kudong Chadaba Mayoknare Lambi Asigi Pibam Patabana Maram Oiraga April Tara Taret Amasung Tara Nipan Mega Manipur School Suti Tharagani Haina Mega Manipur Society na Thadorok Cherol Amada Kanghalakli Luinana Marilenab Authority amadi Department sing nama Pitel Dam Water Supply gi pipeline fumbagi thabag asi athuba matamda lotion bina basu cherol asida pauzelakli Smile Train Scissor Clap Project na sinduna April 13 tagi April 19 fauba clap week pangthoklagani haina Scissor Hospital gi chairman cum managing director Dr. KH Palin na phongdokre Manipur Press Club ta Paumi Singo na ba mada Dr. Palin na hai Smile Train New York ka khutsam naduna ing sok lisingani taruk tagi Smile Train Scissor Clap Project na miyoi lising kaya laying duna lakli
Manipur da clef haiba chimbal tangkhai ta na poglapagi laina asimayok na ba mioi kaya na ikai badagi lotsenduna lainari lotsenduna leibagi mahutta angang oiringe da layeng haubana mapung phana phanba ngami haiki Smile Trend Scissor Clip Project ki makhada laina asibul lemna surgery tawduna layeng bagi khudong chaba pibada natana hidak lang thaksu lemna piri hairi Manipur da natana Myanmar na chingba atopa leba kaya da hariba project asigi makhada clip naba mioi kaya mai pak na layeng kre hainasu Dr. Palin na fungdoki Masimban kumaga lakba anaba kharadi Masimban hangdoe kaida ai kithanda nate narisi mayamasu leiri habagi powerpa boy masen friend oina wari sarakba kholakpa imung manung interact torakpa amai tawna yamna chawba response ama phangi kachin koya da khangdaba singbu khanghan biu aduga motivate tabiu si totally free surgery ni hidaki leibagi operation gi adu loinaba test mayam loina free ni aduga kariumba mana imung manung nangdana yamna sangna satpa taragadi khoina traveling expenses 1000 adum khoi pijagani haiba New York ki sigi posi akhona tawri khudi mukse moi da thani aduga moi computerized tawraga anabasi loina identify tawne ba result se ada akhoi gi result se so far very good Manipur da akhoi bu appreciate tawira pa hai tare adu smai tawna operation tawsi lep khrabra haina hangba yawe ba lepte ba aduni aina haijening se lepte sathari anytime lakpiu any matamama da lakpa da akhoi entertain tawni All Manipur Road Transport Drivers and Motor Workers Union na sindana nongmagi oiba lem na laying bagi camp ama pangthokre Transporters and Drivers Council TDC gi President Hizam Ranjit Kimit yang makada medical camp adu sekmai nongthong banda pangthokhi Medical camp aduda Lamgol View Clinic ki Dr. Marie amasung Kanglei Park Medical and Nursing Institute Khurai gi nurse mangaga luina na mioi kaya da checksina treatment piki Camp aduga mari lenana All Manipur Road Transport Drivers and Motor Workers Union gi General Secretary Maimom Anil Mitay na fungdorakpada ahing nungthil khaidana masagi mathau pangthok na bahona bada hakchang gi fibam ningthina yengsinba ngamdraba gari drivers singi khandna highway mapal aduda camp asi pangthokpani Camp asida driver khaknatana lekai aduda leiba lanai mioi kaya amasu lemna hidak langthak piduna layengki Lubasina makhatana Imphal Ziribam Lambegi Highway dasu athuba matamda free medical camp amasu pangthoknaba honagani fungdoki Doctor da tasengna nong kai thoga ni kai thoga yengbi matam du leitabadagi medical camp ama sinmani nongmi one day medical camp ni masi hek loiba akoina ankamu National Highway 37 Imphal Ziribam lambi damu akoigi athuba matamda akoigi medical camp si nongmi obe medical camp si mu tawni koi yemna matam ama yengaga akoi driver singji gi khudongchana mi dongta ana layengbi khudongchana mi dongta maram marakta akoi pangthok ama sem sajari makhatana akoina pamana sumana tawragadi after tha makhai ma tha ma manungda numi mari mangare dang soi hujik free camp je tawbiragadi akoida hena khudong chaba mayam da ko ngasi changak pa tholak taba mayam lamda laiba Imphal lomda lehoba mayam je nti gi chatpa khotpa up down oina bagi ona sep tawbiragadi akoida khitang khudong chaba mayam jo na loi thungani thumone smai simbire si am phai Nakalamarom da election gi duty pangthokna ba wai kiba gari singi pifam thokpa sel pithoktana leidi athuba matam da government ki mari leinaba singna mityang changbi duna bus ki awaiman pithokpiu haina United Bus Owners Welfare Association gi secretary B Dhanabirna Paumi Singda fungdorakli Hadak pangthokhiba Manipur gi general election aduda Manipur gi district khudingmakta Imphal East sijinagi bajida ahanba election tawdringe gi matamdadi CEO Dewanganna akhogi 50% paisa pini aduga hek loibaga akhoi full payment tawne haibado madunga si amta pangthoktre hauji akhoi paisa supi pidaba advance supi daba ada final bill supi daba district mayam jawre yamna thuba matamda Pithoknaba akhoi mari lainaba singna sinbiyo karigumba masi sum namjandana thamba taragadi khoi Manipur da leiba transporter khudingmak ki apunba khongjang ama lakpa yai haidana section 1 ma thamjari Christian lining chatpa singi chahi khuding gi pangthokpai Easter Sunday gi thoram ngasi Manipur gi tongan tongan momphom singda su pangthokli ngasi chingmairong da leiba Don Bosco Catholic Church ta akhanaba Easter mass amaga loinana Easter Sunday gi thoram pangthokhi Christian lining changbada changdaba yadraba machak ama oiriba baptism gi thoram su pangthokhi thoram adu gamari leinana Don Bosco Catholic Church priest na Christian community da singnarakpa amadi phataba thabak tawba kaya tawrakrabasu ngasi fawba community asi hingduna leiba asina Jesus Christ na sirubadagi halai haibagi khudamni haiki
Easter Sunday gi thoram ngasi kainauda leiba Word of God Church to supang thokre. Miyoi babu pap tagi lanbi kiba Lord Jesus pu thagat po oina isai sakpa Bible paba amadi khurum zabana ngasi gi thoram adugi mapung oiba saktam oikhi. All Manipur Arts and Culture and Sports Development Society gi tarataret lak suba Peace and Communal Harmony gi mifam ngasi pangthokre. Kangluk Masel amaga nungsichana na laiminabagi wakhalonda Thoramasi Palace compound leiba lamyan basanglen da pangthokibani. Ngasi gi Thoramadu mari leinana All Manipur Arts and Culture and Sports Development Society na tongan ba furup singi miyoi singda tongan ba hiramda manakaya pikhi. Maitai pangal furup singi maraktagi social activists sing Naga community maraktagi amadi tongan ba furuf kayagi maraktagi academician, industrialist, arts and culture amadi sports kilam da saknairaba singda mana piduna ikai khumna bodki. Naharolgi Thogdang Pauchegi editor Khoirom Loya Lakpagi Imung Manung amadi Pauche asigi joint editor Ten Subam Chandragupta Elias Gautamda Masana URF ki miyoi ni haizabasingna khut thagani haina ki halakpabu Editors Guild Manipur na akan bamongda yaning da phongdorakle madang swaisida break am logzage Manipur amadi malingi tongan bai pau single loina nei khoi break tigi amna thun hanjarake Impact News pumityang taduna lebio mayam bo muka na taram nokchari bulletin asigi makha taba pau myam da pijari Kaisamthong constituency gi manung chanbai irom pukri mapal gi akoibada matam kayadagi singdok pidabadagi phunjil lamba iram nala sing ngasi Kaisamthong irom pukri mapal social club amadi miyam na sengkre miyam na iram nala singtokpa adubu Kaisamthong AC gi MLA su oidiba Health and Family Welfare Minister Langpuk Lakpam Jayant Kumar na yengsinki loinana nong khara chubaga AC gi mafam singda ising toina thumliba asi kok nana ba hotnaragani haina Yengsin Balakiba Minister Jayant Kumar na miyam da thazaba pikhi. Manipur Legislative Assembly gi Speaker Yumnam Khemchanbu Mikhal Mai Paklaba matung Speaker oirakpagi nungaiba phongdoktuna 13/3 BJP Booth Committee na taramna okre. Taramna okpagi thoram adu singjamai thokchom leikai gi Youth Welfare Organization Club amasong Booth Committee ani na sinduna club asigi lampak ta pangthokhi. Thoramadu mari Lainana Speaker Khemchanna Thokchom Laikai da Lady by English Sing Amaga Chanipan Marfudra Marida Linkhalamba Pettigrew School Asi Awang Bathak ki Mahitam Pham Sang Oinana Bohonagani Haiki Singjamai da Lady Bakaitel Sing Asi Ningtina Semgat Lagani Haiba Wafam Su Thamki Mahut ki Parliamentary Secretary Su Oidiba Khetrigao Constituency ki MLA Nahakpam Indrizit Upagi Thoram amangasi pangthokre. Thoramadu Nehru Memorial Club Top Awang Laikai na Sinduna Club asigi complex ta pangthokibane. Club amadi Laikai adugi miyoi singna lambi thong ising matik cha na phanghananaba MLA gi pukning chingsin kibaga loinana PDS ki potlam sing ningthina phanganbiu amasong Oles pension gi khudong chaba phangdriba singda mityeng changbinaba MLA da khanghanki. MLA N Indrizit nasu miyam gi apamba sing thabak to onthok na bahona gani haina phungdoki haina miyam da thazaba pikhi Bharatiya Janata Party High School Mandal na sinduna High School Kendra gi MLA Thokchom Satyabrata okpagi thoram amangasi Young Development Sports Committee gi hall da pangthokre thoram aduga mari leinana Thokchom Satyabrata na Kendra sigi lambi thong phibam phagatnaba thangnanaba afaba ising phanghanaba yauna chakhat thaurangi oiba thaurangi thabak kaya paikhatpa haure haiki Kendra sigi jaga khudimukta mafam khudimukta chatnu laukhiba Kendra sida walhoriba ningma thumdraba satpa yadraba lambi thongi phibam phangani iram nalai phibam phagatangani thangnabai sing marang kaina phangani Senthong lambi leijadraba singi senthong lambi pigani haibana singba hoi kholau sing adugo mapung phalaga miyam mamangda puthoga maduna High School Kendra leiba praja sing phangjaba ngam mikuptuda miyam gi laman singba ngamba numit ni haina ilaujage
MLA and Loken bu taram nokpagi thoram amang asi Nambol Block Congress Committee na sinduna committee asigi office ta pangthokre. Constituency asida semgat pangamduna leirakiba sing mahangna assembly da opposition gi asing basaktam lawduna pukhatkani amasung constituency asi chawkhat pama ohenna ba hotnagani haina ngasigi thoram aduda phongdoki. Apunba Langthabal Chowka Thorang Lup Nasinduna Nauria Pakhang Lakpa ACG MLA Su Oidiba Health and Family Welfare Gi Parliamentary Secretary Soibam Subhas Chandra Okpugi Thoram amang ngasi Langthabal Lab Makhalekai Panthoibi Lampak ta pangthokre. Thoram aduga mari leinana Subhas Chandra na phongdokhibada mayai lambi asi numit mari mangani gi manungda black topping loishingani mahaki ahanba priority di thangnanaba ising amadi lambi thongne. Constituency asigi manungda leiba imung khudingmak domestic water supply line loina yohangani hainasu Subhas Chandra na makhataki. Ngasi mari mangani gi manungda mayai lambi da por hol hello yebese mashi hak ningsing jaramgi sarakar asinasu priority oina lokat sarai ba thabak singi manungda thakna bai sing piba lambi thong nungai tri mayam ningi nungai hanba ani sida first priority piraga ikoi gi development sanction jarai mamangi MLA gi matamdadi haibok singdagi leiba gari mapur ma lowogda MLA gi ayaba yaudrdi yadi adana madu hek lowga ikoi gi singjamagi thana jin asil sen tan mamai ta oiba hauji singjamai thana dai na han hangrabni Noi kay daw re singa leiba kot na law lai me amji de phaba lagdi kay daw ge nang bada moi khumde sarkar sina piri ba benefit kudi mak praja sing de yohon bai base sama yohon bai base ai gi manglani Manipur Legislative Assembly gi Hill Areas Committee gi Chairman Nauna Khan Kibabu Tribal Youths Council Manipur TYCM na cherolamada nungai ba phongdorakli Nauna Khalaba Committee asigi Chairman na paikhalak pathabak thoram khudingda Council asina sogat kani haina su cherol sina makha tarakli Wangkhem Kendra da NEIDP Mirep Oikiba Y Nabachandra gi worker na Kiam Sipai Thong Ahan Bidagi Thiam Ibungo Phukiba leite Thogdok asiga election ga su karigumba hiram amata da mari leina de haina laikai asigi miyamna sengtorakli Manipur Press Club ta pawmi singa unaba amada laikai asimaktagi Y Santi Kobomyoi amana hai Tha asigi tara mari da Thiam Ibungo hairiba masagi chahi yankhai manga rom surabamyoi asina Santi gi machanopa Mani Chandra Koba masagi chahi kuntra ma thoi surabamyoi amada usit thawaida ba wangang sangang sizinnarakhi hairi Ibungo gi phajadaba wahai aduda Santi na wari sanage haina changsilubada Ibungo na Santi da khut tharakhi amadi laikai gi ima ibel singna achumaral khangtok na ba changsilubada Ibungo na phajadaba wahai kaya sizinnarakhi bani hairi Mahaki phajadaba lamchat sajat adubu yaningdabadagi khoishaunaraba miyamna mayumgi gate amasung thongnau da nungna thakibani haina laikai adugi ima ibel singna su phongdorakhi Thai ngoje aina tai ngongai ko wari sagi je haidana aina mabu kawi mujung khami matamsida thai bungo haiba nupa sina sangsal aga ayu sangsal le matamida mana aingonda kinna na tile kinna thinbasida ai khombanda tare akogi maruma pang sing imai bel sing na ubadagi samai tawdana nang I nung se kamai tawna kanda thai bungon ayu phubadagi ai se mai mita I nung tari sini haidana haibadagi Adudi kari gi tongnei no haidana thai bungo gi mayumda hanguni na changgibani adugi matungda aidi hospitalize tobagi hospital da dum chale aigi inaw nupa Nabachandra ga MLA Meghana Congress worker gi kambuna Rabdi Nabachandra gi kambuna thugai kukai habido kahimta mari leinade thai bungo ga iga khanabadagi adugi irang du thokibani Manipur Dramatic Union na sindana mga suba All Manipur Folk Drama ngasi dagi hokre. Ngasi festival asigi ahobu numita Manipur Dramatic Union gi haunu kay sitombi utki. Drama asi sarang tem bormani gi mayekta DR Dr. Lamabam Gozendro na lamzing lamtakpani. Numit mari ni chup na pangthokadoriba festival asida punna theater group mari na sarukyari. Folk Drama Festival asi maruoina matam amada Miyamna pamna yengnaramba haujikna sitharaklaba folk drama gi art form asibu yokhatnaba pandamda Manipur Dramatic Union na pangthokpani haina union asigi Vice President RK Sana Jauba Singh na phongdokhi
वामे पुनुंदा चंदगा खोलू फत्तबा लाया केगे मुरांग में पाक तक ताको फजब व्यवहार चन लोंचत मैम सिंगसी थंबीरमसी मुत्खिगद्रा हाइबगी कीबगी वखल पुक्सबदगी हरिब अखोगी इदमदंगी चन लोंचत सि मांगखिगद्रा हाइदना योखचनबगी पांदमदा अखोन फोक हाइब थिएटर सि अखोन फेस्टिवल सि हंदक मंगारक सुबोइन पांथोकजबनी द लैरिब नुंगी वाहन थुक मयाम अमा हौजिकी समाज असिदा लैरिबसी अनौवल यावुनगी लीला मयाम कुपसनगिदना अखोई इपाना इपुना की लेजर फजर वाही वता लमचा साजे व्यवहार मांगखिगद्रा हाइबगी पांदम योखचबा अदुगुंबा फोक फेस्टिवल अमनी इंडिया की अतई मफम सिंगदा चही खुदिंगी अप्रैल 13 बु फायर सर्विस डे हाइना पालन तौरिबा अदुगी सरुगम ओइना ngasi थौबाल दसु फायर सबस्टेशन थौबाल न सिंदना फायर सर्विस डे की थौरम स्टेशन असिगी होल द पांगथोखरे मियाम की मतेंग यावदना फायर सर्विस खक्तना मैहौ लांगपोक थेंगनबा ngamloi लोइनना मियाम नसु मैहौ लांगपोक थोक्तनबा चेक्सिल थौरांग लौखटपा मथौ ताई हाइना एल नबचंद्र न फुंगदोखि वन महोत्सव की पालनगा लोइनना शहीद मधुमंगोल फाउंडेशन SMF तेरा बाजार नंगसी यारीपोक्ता लेबा ग्वारोग महादेव लाइशंगदा स्टेट फॉरेस्ट डिपार्टमेंट को खुदसम नदना उ पांबी थाबा अमदी लू नानबगी ड्राइव अमा चथखरे थोरामदुदा चीफ कंजर्वेटर ऑफ फॉरेस्ट महेंद्र प्रताप अमदी फाउंडेशन असिगी प्रेसिडेंट एस प्रेमानंदन लुचिंगदुना लाइशंग असिगी कोइबदा उ चरा चामरोम थाखी महाबली लेबा हनुमान ठाकुर की लाइशंगदा ngasi hari khagok makong development committee na social service drive ama laishang asigi koibata chathakre handakta nauna senkiba committee asigi member achau sharma na fongdorakpada committee asina lekai adomgi chawkhat thorang amadi semgatpagi sarukama oina ngasigi lamtu sengbagi thabak asi chathabani haiki लेकाई सिदा नत्रगा सिगी मफम एरिया सिदा महाबली न कोली नत्रगा कोनुंग न कोली अदुबु सिदा महाबली दा लाइक खुरंबा लाकपा इचिन नेना नत्रगा इचिन नुपा मयाम लाइबा मयाम सिगी खितंग का चथोक जसिन दा नत्रगा सिदा खितंग मोसन बसी खितंग सेंगदोगा लुना न थमगा हयेंग तुंगी नत्रगा मागी लाइक खुरंबा लाकबा मतम दे हेना नुआइना बा हाबिदुगी अखोई सिंजबनी हौजेक सानबगी पाउदा कुंट्रानिपान सुपर नेशनल मास्टर एथलेटिक चैंपियनशिप गोल्ड मेडल अनि फुंगलखिबा सोइबम मोतीलाल बु तरामना ओक्टोबरगी थौरम अमा ngasi पांगथोखरे ngasi लोकल डेवलपमेंट एसोसिएशन क्वा कैथेल सोइबम लेकाई न सिंदना हाउरोक चानबी कम्युनिटी हॉल दा पांगथोखिबा तरामना ओक्टोबरगी थौरम अदुदा चही असिगी मार्च 13 दगी 19 फाउबदा उत्तर प्रदेश के इलाहाबाद ता पांगथोखिबा कुंट्रानिपान सुबा नेशनल मास्टर एथलेटिक चैंपियनशिप अदुदा चही यांखै मंगा मथकी 100 मीटर रेस अमदी 100 मीटर हर्डल रेस ता गोल्ड मेडल अममम लौरखिबा मणिपुर की सकनाइरबा सानरोय असिबु तरामना ओखिबगा लोइनना तुंगदा लाकदबा चैंपियनशिप कयादसु माय पाक्तुना मणिपुर की मिंचत पुरकपा ngamba ओयु हाइना सानरोय असिगी पुकनिंग थौगतखि सगोलबनी असिगी MLA RK इमो अमदी लमदम अदुगी मसक नाइरबा मियोय कया नंगसिगी थौरम अदुदा सरुक याखि सगोलबनी सुमाई पाहनिबा मणिपुरी सुमाई पाहनिबा इंडिया की मरद म्याम म्याम लोइना मफम खुदिमक्तगी स्टेट क्या लागा याव मरद अखोई तामोना नसी अखोई गोल्ड मेडल लौरपा है अखोई यामना लाइबक फवा हाइगरा अखोई सुबा नुमाई बोय मणिपुर यूनिवर्सिटी की निपान सुबह एनुअल स्पोर्ट्स मीट लाखलिबा अप्रैल 19 दगी अप्रैल 10 फाउबा यूनिवर्सिटी असिगी कैंपस मनुंग द पांगथोकलगनी हाइना मणिपुर यूनिवर्सिटी स्टूडेंट्स यूनियन 2016-17 न थादरक चिरोल अमदा खंगलकली स्पोर्ट्स मीट असिदा यूनिवर्सिटी असिगी महैरोय सिंगना सरुक यानबसु चेरोल असिना मखातारी
Second Division League ta Neroka FC Sangakfam amadi Phate Hyderabad anigi ngasi sanakiba league match adu draw chatkre. All India Football Federation ki mitiyang makhada chathariba Second Division League asigi ngasi Phate Hyderabad na yumbu oiduna Gachibowli Stadium Hyderabad ta sanakiba league match amada Neroka FC Sangakfam amadi Phate Hyderabad anina match asigi apiba matamda Panzil amata chanaba ngamnadana match asi draw oike. Chathariba Second Division League asida Neroka FC na huzik point mga pangbangamli. Tha asigi kun mathoida Neroka FC na yumbu oiduna Khuman Lampak Main Stadium da Delhi United ka lamba taunaragani. Ahanba Paradise Union Pungdongbam Pupu Cup Under 17 9-a-side football tournament PZA Pungdongbam amadi STT sector ani mai pakre. Pupu Pungdongbam na sinduna Lamlai High School Pungdongbam gi sanabungda ngasi sanakiba tournament asigi ahanba league match amada PJA Pungdongbam na LYPOC Manipur Panzil ahum amada mai tipapiki. Chathariba tournament asigi ngasi sanakiba anisubal league tana STT sector na FC haikak mapal team bibu yamna lakchana Panzil tara humdoi sinoda mai tipapiki. Chatharagliba football tournament asida team kunmathoina group mari thokna khaidoktuna sarukyari. Hayeng tournament asigi makhataba league match ani sanaragani. Manipur Horse Riding and Polo Association ki General Body Meeting pangthoktuna association asigi thaupugadaba sing nauna khankre hairakli. H. Dilip Singh IAS, Dr. C.H. Mangilal, amasung L. Sana Tombina, mathang sitna President, General Secretary, amasung Treasurer ni haina association asigi chirol amana makhatarakli. Taramari Suba Manipur Veteran Cricket Tournament ki league match samada Cyclone Thangmaiban mai pakre. Ngasi Manipur Veteran Cricket Association na sinduna Luang Sangbam da leiba Luang Pokpa Cricket Ground da sanakiba tournament asigi league match samada Cyclone Thangmaiban na toss ngamduna betting hana sananaba warep lauki. Match asida betting hana sanakiba Cyclone Thangmaiban na match ki apiba over kuntrada wicket nipan turaga run chamaga tarataruk lobangamki. Inning asida Binoy amadi Arun anina run nifu amasung run kunnithoi loki. Match asigi ani suba inning sanakiba champ Khagem Pelina apiva over kuntra yaudana over kunmangaga ball amada wicket taramak turaga supnagi run marfu nipan khak laudana match asi run kunnipan damai tibanangki. Match asida out oidana run nifu amadi wicket ahum lokiba Cyclone Thangmaibangi all-rounder Binoy na man of the match taki. Chatharagliba tournament asigi hayeng sanagadaba league match amada Young Welfare Club Langthabal amadi Nauria Pakhang Lakpa Sports Association Kha Imphal anina lamba taunaragani. Arabda bulletin asigi headlines samuhanam yam thamjage. Law Commission of India and Advocate Act 1961 bu semtokpugi mayokta Manipur ki advocate sing nasu khongjang changsan gadauri. Lamdam asigi lokpam sing kanbagi tangai fadaba leire haina Deputy Chief Minister Joy Kumar na phongdokre. Khongjom Day Nomate April 12 gi mahuta April 15 da oina pangthok pinanaba Khongjom Battle Memorial Committee na government ki pukning thingsilakli. Amasung hainaw khong maring khunda mayok na riba mai amadi ana layeng gi khudong chadaba singda mityang changbinaba khunja sing na government ki pukning thingsilakli.